State asida illegal immigrants singna pirakliba tungan-tunganba chaithengsing asidagi ngakthoknaba Central Government ka punna thabak tawminari haina Chief Minister Nongthombam Birenna phongdokkhre. Wafam asing asi Sekmai amasung Kangla Tongbida nauna saba ima kaithel ani sangabaga loinana Sekmai Police Station da sagadaba Type 2 amasung Type 3 quarter gi ure puyung tambagi thauramda mahakna phongdokhibane. Sekmai Kaujengleima ground da Manipur Lengaki Minister amasung MLA khara yauna pangthokiba thauramada Chief Minister Nongthombam Birena hai Lengaga sigi pandam de mai horol dagi laiminaraklaba yellow furupsing amat oina laiminabane adumaku illegal immigrants singna lamdam asida pirakliba safu singdage miyam ngakthoknaba Central Government ka thabak tawminare maraksida miyamgi yaifa thawrang ka mari lainaba thabak thawram pumdamakso lengaga sina angamba thakta ngasi fawba pangthoklaga lakle madugi khudol oina ngasi Sekmai amasung Kangla Tongbida nauna saba ima kaithel ani ase miyamda khutchinabane Kangla Tongbida khundariba Gorkha ichilnaw singna sakchu amadi lining laishon manai haiduna lamdam masida atopa miyoi sing pusilaktuna khunda leitaba tawhanbigano ILP gi base year lising amaga chamapan humphuma thoigi mamangda leirakiba miyoi singdi adumak leiminase ngasi Manipur na mayok nariba demographic imbalance ase sakchu amadi lining laishon manai haiduna lamdam masida khunda leita hankibadagi thorakpane Masida sunatana Manipur ga tainaba Indo-Myanmar ge ngamkhai sambal kharamdaba che chang amati yaudana lamdam masida changthong chaksin yahalamba kaya asinaso demographic imbalance ohelakpagi achauba maramne masidagi hendораktuna lamdam masi mayai kaba nisagi potlam lalonitik tawbuge achauba makon amaso ohelakhibane Housing Relief Camp ta changjafam lauriba inmates sing amade Manipur gi miyapna wariba kaya asigi mapana Manipur achumba maikaida lakpa haure matam sangna nathairaga lakhiba border fencing gi thabak makha chathaba haure Myanmar amasung India anigi marakta che chang yaudabade changthok changsinda athingba leire miyamna housing thengnariba awa chaitheng kaya asina Manipur kanba haurabani haina Chief Minister Nongthombam Birenna makha takhi sak manai loan manai khong manai na dharma manai na apu da pusal ko aduni husik thoise hana laikraba kangbu isali nausing laimina si haibani koidi hana laikraba paidi oigera mar oigera thadau oigera wifi oigera jongmi oigera anyone laisi but anu dum sak manai dharma manai loi pusalaga Masih amjadra koi indigenous population jibo overpopulate doge demographic imbalance ma korke hai kudu to bigun hai bini kone nothing else aduna masih wari ba project ai gi state da 1000 muk handle ye relief camp ai wona pirame ngasi na koi na relief camp da khani do isa sa isansa ima sil nausik Nasi koi mana pai ni mayam na koi na ahing tumjiba nasi koi mayam na ahing tumjiba wari ba khangi ba misi mina yaw ba mayam se nasi gi mirol amri tungi mirol kandan na bani ai koi mo ngakpi na bidang ba sema policy program mayam do thabak tong tok pang na bani Manipur Lengaki Planning Department na silaga pangthokiba thauramadu ga mari leinana Manipur Lengaki Social Welfare Minister Haikam Dinggon hai Hauzik thokliba irang asigi chaitheng Sekmai Assembly Constituency ki tongan ba mafamda chauna mayuk naraga lakle adubu miyamta lengakta mapung fana mating pangduna amade thajaba thambadagi chawkhat thaurangi thabak thorum kaya pangthokpa ngamle constituency asida Chief Minister na akhana bambi cheng changtuna thabak thorum kaya paikhalakpagi mahai oina ima kaithel ani asi miyamda khudol tawba ngambane chawkhatpa Manipur ama purakna ba honabada miyamgi luchingba kalhan tabayade aikoi khudimakna lenga kasida thongna piduna nungai yaifabagi mayon amuk hanna chongkhat hansi haina Minister Dingona makhata khe panbaya badi Sekmai da lupa crore nipan changna sariba ima kaithelado Manipur da ihan hanbo oina mathol ahumlong ba kaithel ne Kangla Tongbigi ima kaitheladuna lupa crore manga changna sakhibane Laiba irang asina maram organda koi chahi khara chahi amani mang orgasu chahi ani mang orgasu koi masjid da wanna
ꯑꯩꯈꯣꯏ ꯗꯦꯕꯂꯞꯃꯦꯟꯁꯤꯗ ꯂꯥꯛꯁꯤꯜꯂꯀꯥꯟꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯩꯈꯣꯏ ꯍꯣꯠꯅꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯒ ꯂꯩ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯇꯥꯏ ꯑꯩꯈꯣꯏ ꯈꯪꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯩꯈꯣꯏ ꯀꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯑꯣꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯤꯗꯔ ꯈꯜꯍꯟꯕ ꯍꯥꯏꯕꯁꯦ ꯀꯦꯗ꯭ꯔ ꯑꯃ ꯆꯥꯎꯈꯠꯄ ꯅꯠꯇ꯭ꯔꯒꯅ ꯁꯃꯥꯖ ꯑꯃ ꯆꯥꯎꯈꯠꯄ ꯅꯠꯇ꯭ꯔꯒana ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯤꯗꯔ ꯀꯜꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯑꯩ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯦ ꯀꯜꯍꯟꯁꯤ ꯃꯄꯥꯡꯒꯜ ꯄꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯜꯂꯕ ꯑꯩꯈꯣꯏ ꯂꯤꯗꯔ ꯀꯟꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯤꯗꯔ ꯀꯟꯕꯁꯦ ꯃꯁꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨ ꯁꯍꯣꯖꯣꯛꯇꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯈꯤꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯊꯥꯁꯤ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥ ꯁꯣꯏꯗꯅ ꯂꯩꯒꯅꯤ